Manipur da hauzik thoklakliba erang asi terrorism natte mikhal loibaga nakal ani ki marakta wari shanaduna waruishin purakani haina Union Home Minister Amit Shah na phongdokhre. Manipur da haukiba kumja English ani ga kungomdoi ki me ahumdagi thokliba kanglup ki erang asi terrorism gi natte. Hauzik pangthokliba Lok Sabha mikhal asi hek loibaga khatnariba furup animak wari shanaduna waruishin purakpana center da paliba lengak asigi ahanba khongthang oigani haina Union Home Minister Amit Shah na phongdokhre. Paugi agency amada piba interview amada Home Minister Amit Shah na makata na hai Manipur da thokliba erang asi Myanmar gi oriba tangtu leita dabagi fibam asiga yamna mari leinai adubu pumnama asi thingnabagi damag Indo Myanmar ngamkhaida border fencing kaba free movement regime lauthokpana chingba khongthang kaya marum paikhatli haiki pau asina hai Manipur da thokliba erang asi mapanagi changlakpa mitop singna thokhanbani maram asina Prime Minister Narendra Modi na luchingba lenga asina free movement regime lauthorakpa asi yamna achumba amadi matam chapa khongthang amani haina Manipur gi Chief Minister Nongthomam Birena phongdokhiba leikrabani pau asina hai Manipur da khundariba maitai amadi koki singi marakta khana chaina bathokliba asi chahi ama henjilaklaba fawbada hawjiksu mafam kharada adumak nongmai kapna bagi thodok leptre Luinana Manipur gi tongan police station singdagi lakhiba khutlai sing mapung fana lokhat pangamdri irang asina maram oiraga state asida hojik fawba mioi chani gi mathakta sikhrabani Luinana mioi lising humfu hena lanjena duna leiribani mitai singna scheduled tribe status Jannaba Central Government ta demand taukiba asigi mayukta haukiba kumja English aniga kungahumdoi gi me ahumda Manipur gi chingki district singda thungna chatkiba travel solidarity march asina maram oiraga hojik thokliba irang asi oirakibani haina su makhatari